Salai Holding ki MD amadi Director NIA na Fakhre. Salai Holding and Smart Society ki Managing Director amadi Director oiba miyoy ama National Investigation Agency NIA ki team amana ngarang masagi mayumdagi phare hairi. Press na phangba paw gi matung inadi NIA na pharaba Salai Holding and Smart Society ki Managing Director asigi maming E Brojen Kawe. Imphal ki Kaisamthong Elangbam Laikai amadi Tera Laukrakpam Laikai dagi Narengbam Biswajit Kawi. Tera Laukrakpam Laikai dagi ni mahak Salai Holding gi Director gi Phampuri bani. Pharaba miyoy ani ase ngasi Imphal da laiba NIA gi courta puthoklaba matungda numit humni police custody remand lauthakre hairi. UK na coronavirus vaccine puthokpada prithvi gi ahanba laibak oide. Bharat yauna malem gi oina coronavirus vaccine puthokpada UK, Britain na ahanba laibak oire. Laibak asina coronavirus vaccine puthokibaga loinana miyoy kayada vaccine asi sizinaba haukhre haina agency gi pauna haidi. Vaccine asi UK na malem gi ahanba oina puthorokpada laibak aduna apenba phongdokre. Amaromda UK gi Prime Minister nasu laibak asi gi scientist singi thogdang aduda apenba phongdokpaga loinana makhoi gi thoidok hendokpa achievement adubu thagat khre hairi. India masa sing COVID vaccine phangongnaba UK changning basing langtak nare. Travel agency sing da India masa sing dagi UK da hek yariba makhai athuba matam da chatlaga British government na yumsa kaisa numita COVID-19 vaccine ayaba pikhibadu leiba phangnaba changning bagi apamba poknaduna mathang hangnarakle hairi. Travel agency amana mathang sayol gi anganbada UK da tika thaba hogudriba sige khudong chaba loba pamba India masa sing ahing ahum gi package ama hogdoknaba sem saba hokre haina news agency gi pawda hairi. UK da ngarang Pfizer BioNTech vaccine COVID-19 mayoknanaba masigi independent regulator Medicine and Healthcare Production Regulatory Agency na kupna yangsilaba matungda ahanbo oina ayaba pikhibani. Mumbai-based travel agent amana agency asida hai ngarang dagi miyoy kharana UK da kaidongwai chatlaga kamdongna COVID-19 gi vaccine phangba ngamgadagi haina akupa marol khangnaba hangnarakle hairi. Nissan PT co-founder aduga CEO Isen Maitri komna hai company asina UK government ta tika thaba pamba traveler sing aduga Indian passport holder sing quarantine tawgadra amadi tika thaba yagadra natraga yaroidra haibadu khangdoknaba hangkhre hairi. UK government adi December 15 dagi international arrival pumnamag numit mangani self isolation tawgadavani haikre aduga RT-PCR numit 3 ni subada test tawgadavani hairibani. School campus ta yum sajilambadagi ungkhatna khre. Thawbal gi nongpok sing manakta leiba hana standard English school haina leirambadagi hojikna school asi mutkraba matungda Laingakna recognition suka khraba aduga hojikna school asigi secretary kam principal oidiba miyoy amana lona mahak masagi mingda nama onsilambadagi thawbal apunba loop TAL ka High Court of Manipur da case thokna ringai cheraksida amukasu principal asigi masasingna lanayum sajilambagi wahogda ngasi mafam aduda thawbal apunba loop ki kangbuna yum saba yaroi hairubada ungkhatnaba thokre. Ngasigi ungkhatnabagi thogdok adu tabadagi Thawbal Police Station ki SI Sudirna luchingba police team ama laktuna ungkhatnaba adu khamjinki. Loinana High Court case athariba mafam asida nakal animaki mi amata changbiganu haiduna nakal animaki miyoy singda themjinki. Panba yai school asigi hana principal kam secretary oiramba handakta laikhidraba Thawbal khunawdagi Laisram Dhananjoyna school ase mutkraba matungda Laihoriba lam ase mahak masagi oiba yanaba nama onsilambadagi Thawbal laikai marigi apunba body ama oiriba Thawbal apunba lupna mafam ase school laitrabani public ki atai development ke purpose ta sizinanaba preserve tawbiu haina laingaki mari leinaba singda taknaduna lakhibani. Forest staff sing nongmaina kaptuna tanki haiba wafam aranbani. Manipur gi pause singda December amada uyanba phaba chatluba forest ki staff sing nongmai kaptuna talakhre haina pau phonglakiba adu aranba wafamni. Khutpu kharana forest department pu khulai oina sizinaduna umang kokthokpa thinglubadagi nakal anigi marakta ningai sangdanakhibani haina Gamare club ki assistant secretary Mutum Azitna phongdokre. Wafam adu ngasi Gamare club sanam sandrok amadi
Lai Haraubam Development na Sinduna Manipur Press Club ta pangthokiba paumi singa unabagi thoram amada Ajit na phongdokhibani. Mahakna makha tana hai Gamare Club ke furniture item sing sem sanaba patataba lamda hauba uchan pambi ahum mari mapugi ayaba yauraga yankhibani. Chairak asida Center for Alternative and Integrated Medicine CAIM kauba NGO ama Forest Department ki staff khara nektuna using adu yanba yaroi haina thingbaga loinana pukhina bahotnakhi maduda khulgi authority gi maikaidagi forest staff sing adugi saktak se puthokna bahaibada puthokhide madugi su mathakta district forest officer na chingba mari leinaba amata su yaurakhide maram asidagi using adu patataba inkhol da hoba maramna puba yaroi haina thingbadagi nakal anigi marakta ningai sangdana khibani. NGO aduna forest ki official singa manaduna sanam sandroke akoibada leiriba umang sing kokthokuna kanglon kaina u lalonbagi thabak sathare haibagi pau khulgi authority na phangbadagi charang naduna leiringai charakta u lakhatpa lakliba staff sing adu saktak se yaroktabadagi thokdok adu thokhibani. Tanja asida hairiba NGO adugi secretary na media da chanam sandroki khunja singbu sakhwati haiba wafam yauna phongdokhiba adu laibak thibani hairi. Kaubru chinggi chingdon da leiriba laifamland da Kaubru ipa imagi laisang sanaba ngasi urep uyung tamkhre. Haurakpham kandaba yade haiba wakhalonda Kaubru chinggi chingdon da leiriba chingburoi tamburoi gi haurakpham oiriba Kaubru ipa imagi laisang sanaba ngasi mahuksa kanbalo. Uripok sorbon thingen da sinduna angom ningthogi masa ibungo poreito na urep uyung tamkhre. Urep uyung tamba asiga mari leinana mahuksa kanbalo uripok sorbon thingen gi maikitagi phongdorakpada Thauram ase Manipur gi maidingo ningthau sana jawba laisembana urep uyung tambigadabani adubu khudong chataba kharadagi ningthau yawba ngamkhidre. Angom ningthau gi masa ibungo oina thabiraktuna Kaubru ipa imagi laisang ase sanaba urep uyung tambikhibani. Thauram asida miyoi chamarom saruk yaraduna pangthokhibani. Masi maru oina lamdam asida leidiba chingburoi tamburoi punna nungsina tungkoina leiminana bagidamak Kaubru ipa imagi laisang sanaba urep uyung tambane. Matam kuinadagi ngasi phawba saba ngamdana lakpa asi sajaraga lainingi kanglon oiriba sina mapung phana sagatlaba matamtada malemda leiriba mipum khudingmak achumba lambida khong thangba ngamgani haina takpirakpadagi khongthang asi paikhatpani hairi. Panba yabadi Kaubru chingda karigumba mawong amada natraga yanaba hiram kharada yanaduna Kaubru chingda church laisang natraga masjid saba yaroi natraga urep uyung tamba yaroi haina chingda base tawba loop Committee on Protection and Preservation of Mount Kaubru kauba loop amana phongdorokpa laikhrabani. Masiga iroinana Kaubru chingda leiba mitaigi Kaubru laifamland bu luraba laifamland sacred site ni haina haukiba November gi chaichat kunga tarukta Manipur leingakna laukthorokhibaga loinana numit asidagi paraga numit hompuni tha anigi manungda yetningba amade hiram asida hainingba waro leirabasu haiba yagani haina laingakna khanghankhravani. Laifamlen asi khaknatana Kaubru chingdon da leiriba lai ikon lai pukhri amade thangjing singda leiriba ibudok thangjinggi khubamsu luraba laifamlen ni haina laukthorokhrabani. Manipur State COVID-19 gi update da haukiba pungkun mari gi manungda miyoi chamaga nifuga taruk COVID-19 positive confirm oire amasung miyoi chaniga kuntraga mangana discharge tawkhre. Laichet asigi apunba confirm case lising kun mangaga samngaga kuntraga taruk sukhre. Active case masingna lising ahumga subna humbudrane. Laichet asidagi phaduna discharge tawkhraba masingna lising kun mathoiga chamaga humbudraga nithoi sukhre. Loinana laikhidaba masingna saniga maudraga mari sukhre. Recovery rate na chada marfu taruk dasmik nipan anini. Mapandagi Laklaga Manipur da Thunglaraba passenger Khudingmak test Touraroi. Manipur gi Mapandagi flight amasung laikang lambida gari tongduna Laklaga Manipur da Thunglaraba passenger Khudingmak test Touraroi haire. Health Services ki Director Dr. K. Rajena ngasi thokiba memorandum amana hai. Mapandagi flight amasung laikang lambida gari tongduna lakpa passenger singna Manipur da Thunglaba matamda ICMR na approve Touraba laboratory amadagi pung humudra nithoigi manungda test tawduna COVID-19 negative oibagi result paiduna laklabade passenger sing adu amuk hana test tawraroi adumakpu mari leinaba DSO local committee singna pau phaunaduna passenger singna makhoigi details singde pigadabani. CAPF army da COVID-19 test tawbaga mari leinana
RAT kitsing amadi mathau taba potlamsing supply tawramba adusu memorandum asi thokpa numitagi paraga chayol anigi oina leplagani hairiba wafamsing ase khudaktagi chatnaba hauragani hainasu health services ki director Dr. K Rajen thokiba cherol aduna phongdorokle panba yabadi Manipur gi Mapandagi flight tongduna lakpa passenger Khudingmak Imphal da Thunglaraba matungda COVID-19 test tawduna lakhibani